ꯊꯥꯡꯖꯤꯡ ꯊꯝꯄꯔꯁ ꯃꯔꯥꯡꯅ ꯁꯤꯟꯂꯥꯡꯗꯨꯅ ꯖꯨꯋꯦꯂꯥꯂꯦꯟꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒ ꯂꯣꯏꯅꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨ ꯃꯄꯨꯡ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯆꯠꯅꯔꯛꯄ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒ ꯄꯤꯕꯥ ꯑꯣꯏꯕꯁꯤꯡꯒꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯁꯥꯒꯠꯄꯗ ꯊꯣꯏꯗꯣꯛ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯊꯧꯔꯝꯁꯤꯡꯒꯤ ꯃꯅꯨꯡ ꯑꯃꯅꯤ ꯍꯥꯏꯅ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ 𝗟𝗘𝗜𝗥𝗕𝗏 ꯑꯃꯗ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯆꯦꯔꯣꯜ ꯑꯗꯨꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯝꯗꯝꯁꯤꯗ ꯊꯣꯛꯂꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯖꯈ꯭ꯔꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯅ ꯂꯥꯛꯄꯗꯁꯨ ꯉꯁꯤ ꯊꯥꯡꯖꯤꯡ ꯊꯝꯄꯔꯁ ꯃꯔꯥꯡꯅ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠꯇ ꯄꯤꯕꯥꯁꯤꯡ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯝꯖꯕ ꯆꯥꯛꯂꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯅꯨꯡꯉꯥꯏꯔꯕ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯃꯤꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯊꯧꯔꯝ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯊꯥꯡꯖꯤꯡ ꯊꯝꯄꯔꯁ ꯃꯔꯥꯡꯒꯤ ꯃꯦꯝꯕꯔꯁꯤꯡꯕꯨꯁꯨ ꯃꯍꯥꯛꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯥꯡꯖꯤꯡ ꯊꯝꯄꯔꯁ ꯃꯔꯥꯡꯅ ꯁꯤꯟꯂꯥꯡꯗꯨꯅ ꯖꯨꯋꯦꯂꯥꯂꯦꯟꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒ ꯂꯣꯏꯅꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨ ꯃꯄꯨꯡ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯆꯠꯅꯔꯛꯄ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒ ꯄꯤꯕꯥ ꯑꯣꯏꯕꯁꯤꯡꯒꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯁꯥꯒꯠꯄꯗ ꯊꯣꯏꯗꯣꯛ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯊꯧꯔꯝꯁꯤꯡꯒꯤ ꯃꯅꯨꯡ ꯑꯃꯅꯤ ꯍꯥꯏꯅ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ 𝗟𝗘𝗜𝗥𝗕𝗏 ꯑꯃꯗ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯆꯦꯔꯣꯜ ꯑꯗꯨꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯝꯗꯝꯁꯤꯗ ꯊꯣꯛꯂꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯖꯈ꯭ꯔꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯅ ꯂꯥꯛꯄꯗꯁꯨ ꯉꯁꯤ ꯊꯥꯡꯖꯤꯡ ꯊꯝꯄꯔꯁ ꯃꯔꯥꯡꯅ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠꯇ ꯄꯤꯕꯥꯁꯤꯡ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯝꯖꯕ ꯆꯥꯛꯂꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯅꯨꯡꯉꯥꯏꯔꯕ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯃꯤꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯊꯧꯔꯝ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯊꯥꯡꯖꯤꯡ ꯊꯝꯄꯔꯁ ꯃꯔꯥꯡꯒꯤ ꯃꯦꯝꯕꯔꯁꯤꯡꯕꯨꯁꯨ ꯃꯍꯥꯛꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫